CM gi wafam handokpiu yaningde Manipuri Chief Minister N Biren Thamban Sangle Nitai Pasu Thekta Tha Sigi Tang Trateta Prime Minister Narendra Modi gi Humdramari Subamapo Kumonga Mari Lainana function da Irang asi Thobal Wangjing Hairok na Thohan bani haina social media da viral oibo wafam phongdokiba adu Thobal amasung Kaksing district apunba lupna akan bamong da condemn tawbaga loinana leader amana asigumba immature oibo wafam asi phongdokrakpa asina leader ama oibo da mapung phadaba amadi matik chadaba misakni haibadu taksare haire Laibak asigi khwaidagi maruiba thogdang pairiba CM amana magi politician rival amabu masak maming panbagi matik laitraba chawkhraba district amabu pulapun sinduna miyam kayagi maida amuba kali taisinba wafam asi khudaktal handokadabani CM gi wafam asina masama political maturity oidaba amadi personality yaudaba misak ama oina uhalle Kuki singna CM Biren bu athiba wahaina saibada kha maikai Thobal amadi Kakching gi miyamna nungaitaba phawduna condemn tawribani amadi Kuki singna taliba separate administration yaroi haiduna democratic oiba mongda changchin kiba khongjang kaya CM na khangbigadabani ngasi di CM gi immature oiba wafam aduna kha maikai amadi Manipur miyang gi ningba kaihale CM Biren na leingak pa haitraga Thobal maikai da taisinba yaroi electoral politics tawbada district village local panbiganu amadi miyangi ehwasi lana lamjingnaba hona biganu amadi miyangi unity thugai biganu haina thamlakle Amaromda Maitai Community Joint Coordination Committee Waithok to Haukwa and Thobal Khunong Thadorpa Zerol Amana Ngarang Chief Minister N Biren Thobal Wangjing Amadi Hairoki Miyam na Imphal da Haigalaga Irang Tawbani Amadi Rajniti gi Ithil Pusinduna Lengak Asibu Thugaiba Pambagi Warol Thorak Pasi Thobal Misam Miyam na yaningde haire Thobal Wangjing amadi Hairoki Praja singna Kuki singna Maitai singda ete hek tawba haurakpadagi angamba mateng pangduna laklibani India lenga amadi state lenga na Manipur thugaina ba honaragliba Kuki narco terrorist singbu maru fangna muthattuna yade haiba ama khanghan pham thoi adubu thatra tu helaba mioi kaya laikhidraba yum kaya tumkhraba mikap mirau kholtana nillaba asi phawbada ngasi phawba India gi Prime Minister na nongma phawba lakpidaba asi karamba India lenga ke aron ba agenda no haibasine Chief Minister na Imphal Thobal khaidokutuna ikhoi masel gi marakta nungsinadana warol thorakpasi yamna laibak thibani Chief Minister gi warol asi Thobal gi miyamna tasengna yaningde ima leibak Manipur bu mache thugairaga tonganba Kuki singi administration ama chalaina ba honaribasi aikhoi punna thengnaminaduna Kuki narco terrorist singbu Manipur dagi maru fangna muthatpada lengangna thamoi sengna saru thabak tawbiyu miyamna su government asida angamba mateng pangge hairi Lupa karor kuntra mathoi changna kilometers lising amaga chatu ni phumdoi sambal khagani Kuki taba mafamsingdadi konna khagadawre Khuju khulai narcotics na chingba puthok puchin tawbagi khangnaraba India amasung Myanmar gi tainaba kilometer lising amaga chatu ni phumdoi sabang angkhai paring lupa karor kuntra mathoi changna sambal khagani haina pawgi likhun singna yumsakeshan nupita phongdoragle PTI gi report amana hai lebak popu numite Union Home Minister Amit Shah na Manipur da thokliba irang gi maruiba haurakphang wangkhai ni haina palladuna ngangkhai da kilometer kuntra sambal khare haina phongdokhibani Pawgi likhun singna hai India amasung Myanmar da tainaba kilometer lising maga chatu ni phumdoi sabang ngangkhai chawrangna lupa karor kuntra mathoi rom changna sambal khabaga loinana ngangkhai paning da lambi sembada cabinet committee on security na in principle yare Manipur gi more area da kilometer 10 rongi ngangkhai sambal khaba lore amadi makhata na kilometer kumathoi sangna Manipur ga Myanmar ga tainaba da sambal khaba gi thabak sing chathari Myanmar ga kilometer lising ga chatu ni phumdoi sangna tainariba India ga state singde Manipur Mizoram Nagaland amasung Arunachal Pradesh ne India amadi Myanmar gi ngangkhai area da sana number free movement regime FMRD India government na sanahan khidrabani FMR sanaba matamda leibak ani gi tainabada leiba miyoi singna leibak amadagi atopa leibak amada che sang yauna kilometer tratuk sangna sangsinba yai India gi Act policy ga mari lenana FMR haukiba sahi lisingani ga trim pandagi sanakhibani Union Home Minister Amit Shah na chang naina Manipur gi security gi fibam yengsinbaga loinana mathok taba thabak sing laukhali haina pawgi likhun singna phongdorale marilena ba paw mana Manipur gi Kuki singna namna taba mafam singda ding ngangkhai sambal khabagi thabak sing lepkhina ba central government na ware blokhre haina news trim pa na Delhi dagi report tawrakle Pawgi likhun singna phongdorakpa wafam paladuna report aduna hai India amasung Myanmar ga lona ba atai mafam singda ngangkhai sambal khabagi thabak makha chatharabasu Kuki singna khundaba mafam singdagi konna khananaba Home Minister gi makok thongba official singi mifam da ware blokhre
awang pathaki official amana hai haujing ngamkhai sambal khabagi thabak naga singna taba mafam singda miyeng thamduna hana loisingani free movement regime da akaiba lai haina kuki lup singna yadabadagi kuki singna khundaba mafam singda sambal khabada yaningda phongdokpane government gi senior official amana news prime panda hai ngamkhai area da namna leiba kuki singna phongdorakpa wafam sing yenglaba wareb asi lobane sambal khabagi thabak manipur gi awang thangba sarukta henna tawgani kuki singi demand sing yenglaga government na kuki sing na namna taba mafam sing da hojik sambal khadana ba wari abasi lobani adubu sambal khabagi thabak di kona tawgani hanna di infiltration thingna ba kuki sing na taba mafam sing da sambal khabagi thabak thujinna ba wari lawkhibani adubu wari abasi hek lawkhibaga kuki lup sing nam adubu yaningda ba phongdokpa haurakhi Manipur gi district manga Churachampur Chandren Tengnopal Kamjong amasung Ukrul ga Myanmar ga kilometer 409 sang ngamkhai pulle ngamkhai da phawdok phawjin sukya ya handana ba Narendra Modi na luchingba government gi chapchaba phireb lai haina home amasung cooperation gi thabak puba union minister Amit Shah na phongdokhibane Myanmar ga tainaba awang nongpok lamdamgi demographic structure kaihandana thamnaba free movement regime chana handana ba Ministry of Home Affairs na warep lokhibane